Manipur News.channel mayamda maruoiba pau kara thamjari. Myanmar junta gi anobal law na Chinese security firm Myanmar da salaiba yahanduna India da chauna signary. Myanmar gi military junta na anoba private security service law ama semduna Myanmar lebak ta Chinese private security firm sing lebak aduda operate tawba Yahnkhre loinana China gi Bell amasung Road Initiative investment sing tek takaitana thamnabidamak sem sakre hairi. Myanmar da honglokliba khongthang asina India gi oina geopolitical amasung security da akaiba pirakpa yabagi oithokpa lei maruoina North East amasung Indo-Pacific region da akaiba pirakpa yai haina panari. The Irrawaddy na piba report amagi matung ina Myanmar da anoba law asina mamang sahi gi October 12 da junta government na working committee ama semduna China gi private security company sing memorandum of understanding sign tawnaraba matung tha asigi mari gi matung da chatnaba hokibani hairi. Anoba law asina private security firm sing da license apply tawba yahankhibani masina Myanmar gi alliance oiriba. Anoba law asina foreign private security firm sing da license apply tawba yahankhibani masina Myanmar gi alliance oiriba China ga henna mari naksin halagani hairi. Beijing da Myanmar da pro-democratic ethnic group singna junta gi mathakta hek lan horakhiba matamdagi hauna Myanmar military gi mapangal sonthorakpana maram oiraga China na Myanmar da paikhatlakiba project singgi invest tawriba sing asi akanba ngaklokpinaba pressure piduna lakhibani. Hojik Myanmar gi awang nongpok amasung nongchup thangba Rakhine state asi insurgency singna control tawduna thamli. Masina China na makhoi private security firm deploy tawduna makhoi interest thabak tawi haina report asina phongtokli. China Myanmar economics corridor asi Beijing gi BRI strategy gi yamna luba saruk amani. Aduga Rakhine da leiriba curfew dip seaport asi China na Indian Ocean da direct chatpa yaba lambi amani. Masigi mathakta China na Myanmar da paikhatliba infrastructure project sing maruoina oil pipeline transportation amasung gas sing China gi Yunnan province tamna puthokli. Project sing asimak India na su tawba pamlibani hairi. Myanmar da China gi private security firm deploy tawriba asi Indo-Myanmar border da asoba security challenge ama oiri. Hairiba China gi private security firm sing asi China da yamna lingba People's Liberation Army PLA amasung masigi intelligence singna yamna nakna mari thamlibani hairi. Makoina Myanmar da chathariba operation singda India gi military movement sing monitor tawri. Maruoina China na makhoi gi territory ni haina claim tawriba India gi Arunachal Pradesh amasung Nagaland gi state singdani. China na makhoi gi intelligence ki apangal kankhathanduna India da North East da chathariba counter insurgency operation singda chauna apan nupi haina report asina hairi. Report asina makha tardan hai Myanmar leba asigi North East state singi insurgency group maruoina Alpha NNCN amasung Manipur gi lalawa singi safe havens oiduna lakli. Chinese private security firm sing asiga loinana intelligence sharing tawduna India na tawba yaba cross border counter insurgency operation singda athingba piduna lakli. Masina China na nakoinana region asida horiba separatist movement singda chauna mateng pangbagi oithokpa lei. North East ki state sing maruoina Arunachal Pradesh Manipur amasung Mizoram da national security gi landscape da tangdu leitaba lehandriba asichu maram asinani hairi. Hiram asida New Delhi na yamna hei singna military amasung economic strategy sing ngak chenduna China na regional influence chantorakliba asida counter tawba sungani. Masi matam chana India na thenahulrabadi South Asia da India gi power khangan handarakani haina report asina phongtokli. Arambai Tengol gi thomi kuntaru Assam Rifles na phajalwaraba matung Irang kachalakpadagi thadorakre. Arambai Tengol Kakjing gi thomi kuntaru Assam Rifles na ngasi ayuk phaduna phokibadagi mafam kayada miyamna ihau horakre. Miyamgi Irang kachalakpadagi tungda police station da chenaraklaba matung thomi sing adu thadokre. Kumja sok lising anigi kulhumdagi May 3 Manipur da tholakliba Irang asigi manung channa state Amri dagi ching amasung tamgi naha singna lut tawkiba amadi namdana lawkiba nongmai amadi maru sing numit 3 ni manungda manak nakpa police station da
ꯁꯤꯟꯅꯔꯛꯅꯕ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯦ ꯀꯨꯃꯥꯔ ꯕꯂꯥꯅ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯛꯆꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠꯀꯤ ꯊꯧꯃꯤ 16 ꯐꯥꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ 73 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯄꯟꯖꯥꯎ ꯄꯂꯨꯡꯗ ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 13ꯀꯤ ꯀꯦꯝꯞ ꯀꯣꯏꯁꯟꯈꯤ꯫ ꯀꯦꯝꯞ ꯑꯗꯨ ꯀꯣꯏꯁꯜꯂꯕ ꯃꯇꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ 13 ꯑꯗꯨ ꯐꯥꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯥꯔꯁꯣꯅꯦꯜ 5 ꯒꯥꯔꯤ ꯑꯃꯒ ꯀꯣꯟꯅꯅ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯏꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯀꯟꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯐꯥꯈꯤꯕ ꯊꯧꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝꯗ ꯁꯔꯨꯛ ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯂꯦꯝꯍꯧꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯦꯝꯍꯧꯔꯤꯕ ꯑꯦꯇꯤꯒꯤ ꯊꯧꯃꯤ 13 ꯑꯗꯨꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯥꯕꯗ ꯌꯥꯎꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯊꯝꯍꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯐꯥꯕ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯇꯌꯥꯔ ꯐꯥꯎꯕ ꯃꯩ ꯊꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ ꯂꯦꯞꯇꯅ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯩꯊꯦꯜꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯌꯣꯜ ꯌꯥꯎꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯕꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗꯒꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯐꯝ ꯈꯔꯗ ꯂꯝꯕꯤꯗ ꯇꯌꯥꯔ ꯃꯩ ꯊꯥꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯐꯪꯗꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯡꯕ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯀꯣꯅꯨꯡ ꯃꯃꯥꯡ ꯀꯩꯊꯦꯜꯁꯨ ꯊꯣꯡ ꯂꯣꯟꯈꯤ꯫ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯁꯨ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯊꯥꯗꯣꯔꯛꯅꯕ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯁꯤꯡꯖꯃꯩ ꯀꯩꯊꯦꯜꯗ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯤꯡꯖꯃꯩ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄꯕ꯭ꯂꯤꯛꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯇꯤ ꯁꯧꯒ꯭ꯔꯥꯛꯄꯝꯅ ꯍꯥꯏ ꯀꯨꯝꯖꯥ ꯁꯣꯛ 2022ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯑꯃꯗꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯤꯆꯝꯁꯤꯡꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯕ ꯄꯨꯟꯕ ꯆꯠꯊꯔꯛꯄ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯒꯗ꯭ꯔꯥ, ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯊꯣꯛꯅꯕ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯣꯏꯅ ꯐꯥꯕ ꯄꯨꯟꯕ ꯆꯠꯊꯔꯛꯄ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤ ꯐꯥꯒꯠꯇꯨꯅ ꯈꯨꯗꯛꯇ ꯂꯥꯟ ꯂꯦꯞꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝ ꯐꯥꯕ ꯄꯨꯟꯕ ꯆꯠꯊꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯟꯗ꯭ꯔꯤꯉꯩ ꯒꯕꯔꯅꯔꯅ ꯑꯊꯨꯕꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯥꯒꯠꯇꯨꯅ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜꯗꯁꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨ ꯑꯊꯦꯡꯕꯗ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯜ ꯉꯥꯛꯄ ꯐꯥꯕꯒꯤ ꯃꯥꯌꯣꯛꯇ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯉꯁꯤ ꯈꯣꯡꯖꯪꯁꯤꯡ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯐꯥꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯒꯠꯂꯒ ꯒꯕꯔꯅꯔ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯀꯦ ꯉꯥꯟꯕꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯂꯒꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯀꯨꯀꯤꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯒꯠꯂꯒ ꯒꯕꯔꯅꯔ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯀꯦ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗꯨꯅ ꯑꯊꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ MLA 40ꯃꯛ MLA ꯐꯝꯗꯒꯤ ꯇꯣꯛꯄꯤꯔꯣ, ꯏꯁꯥꯅ ꯈꯟꯕ ꯃꯊꯪꯒꯤ ꯚꯣꯠꯇ ꯂꯦꯞꯄꯤꯔꯛꯑꯒꯅꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯏꯁꯥꯅ ꯈꯪꯅ ꯃꯊꯪꯒꯤ ꯚꯣꯠꯇ ꯂꯦꯞꯄꯤꯔꯛꯑꯒꯅꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯀꯤ ꯇ꯭ꯔꯥꯐꯤꯛ ꯂꯦꯟꯗ ꯂꯩꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟ ꯁꯣꯁꯤꯌꯦꯜ
ꯔꯤꯐꯣꯔꯃꯦꯁꯟ ꯗꯤꯕꯦꯂꯞꯃꯦꯟ ꯁꯃꯥꯖꯀꯤ ꯃꯌꯥꯏ ꯂꯣꯏꯁꯪꯅ ꯂꯨꯞ ꯇꯔꯥꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯌꯥꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯉꯥꯛꯄ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝ ꯉꯥꯛꯂꯛꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄ ꯊꯣꯛꯂꯛꯍꯟꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯕꯨ ꯃꯔꯝ ꯆꯥꯗꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯡꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁ ꯄꯤ.ꯑꯥꯔ. ꯊꯝꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯅꯨꯃꯤꯠ 7ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯨ ꯍꯥꯏꯔꯤꯕꯅꯣ? ꯃꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯒꯕꯔꯅꯔꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯅꯥꯅ ꯍꯧꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯟꯕ ꯐꯩ꯫ ꯂꯣꯏꯅꯅ ꯒꯕꯔꯅꯔꯅ ꯀꯨꯀꯤꯁꯤꯡꯒꯤ ꯍꯥꯟꯅ ꯈꯨꯠꯂꯥꯏ ꯂꯧꯈꯠꯇꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯍꯜꯂꯛꯑꯣꯏ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤꯁꯤꯡ ꯇꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ꯫ ꯒꯕꯔꯅꯔꯅ ꯃꯁꯤꯒꯤ ꯊꯥꯖꯕ ꯄꯤꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯄꯥꯏ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯈꯣꯝꯀꯠꯇꯨꯅ ꯒꯕꯔꯅꯔ ꯑꯣꯐꯤꯁꯇ ꯊꯤꯜꯂꯛꯀꯦ ꯍꯥꯏꯈꯤ꯫ ꯑꯆꯤꯡꯕ ꯁꯥꯔꯒ ꯉꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ? ꯑꯦꯝ.ꯄꯤ. ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯆꯦꯟ ꯆꯣꯡꯈꯤꯕ ꯋꯥꯈꯜ ꯇꯥꯕꯤꯔꯣ꯫ ꯑꯆꯤꯡꯕ ꯁꯥꯔꯒ ꯉꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯦꯝ.ꯄꯤ. ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟꯒꯤ ꯃꯩꯁꯥ ꯑꯁꯤꯅ ꯃꯤꯌꯥꯝ ꯋꯥꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯐꯠꯇꯦ꯫ ꯃꯁꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯊꯨꯕꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯄꯥꯡꯊꯣꯛꯂꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯉꯁꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ ꯐꯥꯔꯛꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯊꯤꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯅꯕꯗ ꯆꯦꯟ ꯆꯣꯡꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤꯕ ꯆꯔꯥꯡꯅꯕ ꯑꯃꯁꯨꯡ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯀꯣꯛꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯖꯨꯟ 23ꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯖꯨꯟ 23 ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯤꯉꯩ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤ ꯐꯤꯚꯝꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯅꯔꯕꯗꯤ ꯂꯣꯏꯅ ꯄꯣꯞꯊꯣꯛꯅꯔꯛꯀꯅꯤ꯫ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕꯁꯨ ꯂꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯛꯅꯕ ꯈꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯑꯁꯤ ꯀꯟꯕ ꯃꯊꯧ ꯇꯥꯏ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤ ꯃꯔꯝꯗꯝ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯅꯠꯇꯦ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯂꯥꯛꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯒꯕꯔꯅꯔꯗ ꯄꯥꯎꯗꯝꯕ ꯂꯩꯈ꯭ꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯂꯥꯛꯁꯤꯟꯅꯅꯕ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯑꯊꯨꯕꯗ ꯂꯤꯡꯅꯕꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯑꯆꯤꯡꯕ ꯁꯥꯔꯒ ꯉꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯤꯌꯥꯝ ꯍꯧꯔꯛꯂꯕꯗꯤ ꯀꯅꯥꯅ ꯀꯟꯒꯅꯤ ꯍꯥꯏꯅ ꯑꯦꯝ.ꯄꯤ. ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯅ ꯃꯈꯥ ꯇꯥꯈꯤ꯫